ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯒꯨꯒꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯦꯁꯦꯖꯀꯨꯝꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯨꯛ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ QNETꯀꯤ ꯃꯇꯥꯡꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯂꯣꯟꯆ ꯇꯧꯕ ꯈꯣꯠꯄꯗꯁꯨ ꯑꯗꯨꯝ ꯒꯨꯒꯜꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯂꯥꯛꯏꯗꯅ ꯃꯌꯥꯝꯗꯁꯨ ꯂꯥꯛꯅꯔꯝꯕ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯒꯤ ꯃꯇꯥꯡꯗꯀꯣ ꯃꯣꯏꯅ ꯋꯥꯐꯝ ꯊꯝꯂꯛꯏ ꯏꯪꯂꯤꯁꯇ ꯁꯨꯃꯥꯏꯅ ꯏꯔꯦ ꯑꯣꯟ ꯑꯦꯂꯤꯒꯦꯟꯁ ꯑꯣꯐ ꯐꯣꯜ ꯄ꯭ꯔꯣꯃꯤꯁ ꯑꯣꯐ ꯑꯔꯅꯤꯡ ꯕꯥꯏ QNET ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯩꯈꯣꯏ QNETꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯗꯩꯗꯤ ꯏꯟꯗꯤꯌꯥꯗ ꯕꯦꯟ ꯇꯧꯕ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯗꯨ ꯁꯤꯗ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨ ꯁꯤꯗ ꯄꯜꯂꯦ ꯑꯗꯨꯒ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯆꯤꯡꯈꯠꯂꯒ ꯁꯨꯝ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛꯇ ꯏꯕ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯨ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛꯁꯦ ꯑꯣꯏꯅ ꯄꯥꯊꯣꯛꯆꯔꯒꯦ ꯏꯪꯂꯤꯁꯁꯦ ꯈꯪꯕ ꯌꯥꯎꯔꯝꯅꯤ ꯈꯪꯗꯕ ꯌꯥꯎꯔꯝꯅꯤ ꯑꯗꯨꯅ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛꯇ ꯏꯔꯝꯕꯁꯦ ꯁꯤꯁꯦ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ QNET ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯑꯔꯥꯟꯕ ꯀ꯭ꯂꯦꯝꯁꯤꯡ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ QNET ꯏꯟꯗꯤꯌꯟ ꯑꯣꯄꯔꯦꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯃꯦꯗꯤꯌꯥ ꯁꯥꯔꯀꯜ ꯈꯔꯗ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯟꯗꯣꯛꯂꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯁꯦꯜ ꯇꯥꯟꯅꯕ ꯂꯝꯕꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯒꯤ ꯃꯇꯥꯡꯗ QNETꯅ ꯁꯦꯜ ꯇꯥꯟꯅꯕ ꯂꯝꯕꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯐꯪꯒꯅꯤ ꯍꯥꯏꯅ ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯁꯤ ꯏꯊꯤꯀꯦꯜ ꯑꯃꯁꯨꯡ ꯄꯔꯐꯣꯔꯃꯦꯟꯁ ꯗ꯭ꯔꯤꯚꯟꯅꯤ ꯃꯁꯤꯗ ꯁꯦꯜ ꯐꯪꯕ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯠꯅꯕ ꯄ꯭ꯔꯗꯛ ꯌꯣꯟꯕ ꯑꯃꯁꯨꯡ ꯀꯃꯤꯠꯃꯦꯟꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯇꯔꯟꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯃꯁꯨꯡ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯚꯥꯔꯠꯇ QNETꯇ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯄꯜꯂꯤꯕꯁꯤ ꯚꯥꯔꯠꯇ QNETꯄꯨ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯑꯩꯈꯣꯏ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯀꯣ QNET ꯑꯃꯁꯨꯡ ꯃꯥꯒꯤ ꯐ꯭ꯔꯥꯟꯆꯥꯏꯖꯁꯤꯡꯅ ꯚꯥꯔꯠꯀꯤ ꯑꯥꯏꯟꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤ ꯀꯟꯖꯨꯃꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯔꯨꯜꯁ 2021 ꯑꯃꯁꯨꯡ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨ ꯀꯟꯅ ꯉꯥꯛꯅ ꯆꯠꯂꯤ ꯚꯥꯔꯠꯀꯤ ꯃꯔꯨ ꯑꯣꯏꯕ ꯀꯣꯔꯠꯀꯤ ꯋꯥꯔꯦꯞ kayaki ꯈꯨꯠꯊꯥꯡꯗ QNET ꯑꯁꯤ ꯂꯦꯖꯤꯇꯤꯃꯤꯇꯤ ꯑꯃꯨꯛꯀ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2017ꯗ ꯀꯔꯅꯥꯇꯀꯥ ꯍꯥꯏ ꯀꯣꯔꯠꯅ ꯚꯤꯍꯥꯟ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯏꯟꯗꯤꯌꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯀꯝꯄꯅꯤ ꯑꯁꯤꯅ ꯄꯤꯔꯥꯃꯤꯗ ꯅꯠꯇ꯭ꯔꯒ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯄꯔꯦꯠ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯀꯥꯕꯥꯁ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯥꯔꯆ 2017ꯗ ꯚꯥꯔꯠꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯁ꯭ꯇꯦ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈꯤ ꯃꯁꯤꯅ QNETꯀꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯒꯤ ꯂꯤꯒꯦꯂꯤꯇꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯁꯤꯇꯤ ꯁꯤꯚꯤꯜ ꯑꯦꯟड ꯁꯦꯁꯟ ꯀꯣꯔꯠ QNETꯅ ꯚꯥꯔꯠꯀꯤ ꯑꯥꯏꯟꯁꯤꯡ ꯉꯥꯛꯅ ꯆꯠꯂꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯃꯥꯡꯒꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯗꯤꯡꯁꯤꯡꯅ ꯃꯥꯟꯅꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤ ꯍꯥꯟꯅꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯌꯥꯈꯤ QNET ꯏ-ꯀꯃꯔꯁ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯈꯨꯠꯊꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯃꯁꯨꯡ ꯁꯔꯚꯤꯁꯁꯤꯡ ꯄꯤꯗꯨꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁ ꯑꯃꯁꯨꯡ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯕ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯦꯇꯔꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯄ꯭ꯔꯣꯑꯦꯛꯇꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯑꯥꯏꯟꯅ ꯆꯨꯁꯤꯟꯅꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯏꯊꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯗꯁꯤꯡ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯗ ꯚꯦꯔꯤꯐꯥꯏꯗ ꯇꯧꯔꯕ ꯐꯦꯛꯇꯔꯤꯁꯤꯡꯗ ꯊꯥꯖꯕ ꯊꯝꯅꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯥꯎꯗ ꯏꯊꯤꯜ ꯄꯤꯕ ꯊꯤꯡꯅꯕ ꯍꯥꯏꯖꯔꯤ QNETꯅ ꯏꯊꯤꯀꯦꯜ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯁꯛꯇꯤ ꯄꯤꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨꯡ ꯕ꯭ꯔꯥꯟꯒꯤ ꯔꯤꯄꯨꯇꯦꯁꯟ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯅ ꯂꯥꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛꯇ ꯏꯔꯒ ꯌꯥꯎꯔꯝꯃꯤ ꯀꯔꯝꯕꯅ ꯆꯨꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯗ ꯕꯦꯟ ꯇꯧꯕ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯊꯔꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯗꯩꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯣꯏꯅ ꯆꯠꯊꯔꯤ ꯈꯣꯠꯊꯔꯤ ꯀꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤ ꯑꯗꯣ ꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯌꯥꯎꯅꯤꯡꯉꯒꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯎꯅꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯁꯤ ꯒꯨꯒꯜꯗ ꯂꯥꯛꯏꯁꯦ
ꯁꯤꯅꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ ꯁꯤꯅ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯒꯨꯒꯜꯗ ꯏꯕ ꯄꯣꯠꯁꯤꯗꯤ ꯄꯪꯏꯗ ꯏꯁꯜꯂꯁꯨ ꯌꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯃꯆꯥꯈꯩꯗꯨꯅ ꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯊꯥꯒꯠꯍꯜꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ, ꯃꯅꯤꯄꯨꯔ ꯕꯦꯡꯒꯥꯂꯤ ꯂꯣꯟꯗ ꯐꯖꯅꯁꯨ ꯏꯔꯤ꯫ ꯁꯤꯅꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ, ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫